Masa yamna kanba, sibagi sang yamna nemba, yengo ningtina sabagi mathau tadraba, mapangal yamna kanba, akhanaba yeni, karang nat, the king of chickens. Hairiba yenau asibu, adom na loibiraga, adom sendong leiba, entrepreneur ama oning labadi, haujimak, bizariba contact number sida order tawbiyo. 9856 966 328. Ngasidi aikoi chayol amada numit kyani lei amadi chahi amada tha kyani lei habadu iba tamsi chayol amada numit tare ni lei numit tare ni sigi maming amadi Thaina lukraba lekrak amagi makhada Kakseng laba amaga, amom amaga, yamna nungsi chana na lairami. Amom adu kum tha suraduna, chathok chasin tauba ingam ngam lamde. Amom aduna laba adu da yenglaga hairami. Isa se kum tha suzalapana maram oiraga, aidi chathok chasin ngamlaktaba yamna kuirakle. Iya sida karigumba achathak amata taraktaba. Numit masing yamlakle lamba na suloire nahakti koina chatpani aigi ya sida karigumba kharati pijauba ai puk ase yamna lamle Amom adugi matau yengba waraduna laba aduna hairaklammi Nang yamna warabra Phare ai nangi chanaba thirukhige Asi hairam laga lekrak adugi mathak lomda parap karakle. Kaksing laba aduna asum karakpana mathak yaurokpada yamna likraba bamon amagi chakhumda phuklongna phaugatlure. Tanja adumaktada bamon adu chakkanna charami. Mana phawalakpaga mapachana na bamon adugi khayatagi chak maru ama magi mamang magtada kok tarakle madu ubada kakcheng laba adu haraubagi ngamkhai leikhidre chak maru adu machina tap chiklaga lekrak manung aduda changkhre kakcheng aduna khalai bamon asi kayada mabukchel chawkhrabana mana aigi pukning khangbidana Chak maru asi thada biraklibani ko Mabuk lam lehorabi aigi nupi adu haraujarani mangonda pijarurage asumna khanduna lekrak makhada parap kumthakre
ꯀꯛꯆꯦꯡ ꯂꯥꯕ ꯑꯗꯨꯅ ꯆꯥꯛ ꯃꯔꯨ ꯑꯗꯨ ꯆꯦꯟꯗꯨꯅ ꯂꯩꯀ꯭ꯔꯛ ꯃꯅꯨꯡꯗ ꯆꯪꯈꯤꯕꯗꯨ ꯕꯥꯃꯣꯟ ꯑꯗꯨꯅ ꯍꯦꯛ ꯎꯍꯧꯔꯦ꯫ ꯃꯍꯥꯛ ꯑꯁꯤ ꯂꯤꯛꯄꯗ ꯅꯠꯇꯅ ꯌꯥꯝꯅꯁꯨ ꯁꯥꯎꯒꯟꯕ ꯑꯗꯨꯒ ꯁꯥꯎꯈ꯭ꯔꯒꯁꯨ ꯃꯥꯡꯒꯅꯤ ꯇꯥꯛꯀꯅꯤ ꯈꯪꯗꯕ ꯃꯆꯤꯡ ꯃꯁꯣꯟ ꯐꯠꯇꯕ ꯕꯥꯃꯣꯟ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯔꯝꯕ ꯇꯣꯛꯊꯣꯛꯇꯨꯅ ꯁꯥꯎꯅ ꯃꯆꯥꯁꯤꯡ ꯀꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯌꯣꯠꯄꯥꯛ ꯊꯥꯡꯖꯧ ꯄꯨꯔꯛꯎ꯫ ꯀꯛꯆꯦꯡ ꯑꯃꯅ ꯆꯥꯛ ꯃꯔꯨ ꯑꯃ ꯆꯦꯟꯗꯨꯅ ꯂꯩꯀ꯭ꯔꯛ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯈ꯭ꯔꯦ꯫ ꯃꯨꯜꯍꯧꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯃꯥꯡ ꯑꯗꯨ ꯃꯆꯥꯁꯤꯡꯅ ꯈꯥꯝꯕꯒ ꯌꯥꯗꯅ ꯌꯣꯠꯄꯥꯛꯅ ꯖꯝ ꯖꯝ ꯇꯧꯈꯥꯏꯗꯨꯅ ꯀꯛꯆꯦꯡ ꯑꯗꯨ ꯐꯪꯅꯕ ꯀꯟꯅ ꯇꯥꯟꯕ ꯍꯣꯠꯅꯔꯤ꯫ ꯂꯩꯀ꯭ꯔꯛ ꯃꯈꯥꯔꯣꯝꯗꯅ ꯀꯔꯝ ꯇꯧꯔꯤ? ꯀꯛꯆꯦꯡ ꯂꯥꯕꯗꯨꯅ ꯆꯥꯛ ꯃꯔꯨ ꯑꯗꯨ ꯃꯆꯤꯟꯗ ꯆꯦꯜꯂꯒ ꯄꯔꯞ ꯄꯔꯞ ꯀꯨꯝꯈꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯌꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯣꯏ, ꯅꯪꯒꯤ ꯆꯥꯅꯕ ꯆꯥꯛ ꯄꯨꯔꯛꯂꯦ꯫ ꯁꯦ, ꯆꯥꯔꯔꯣ꯫ ꯃꯕꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕ ꯕꯥꯃꯣꯟ ꯑꯃꯅ ꯅꯪꯒꯤꯗꯃꯛꯇ ꯄꯤꯔꯛꯄꯅꯦ꯫ ꯃꯕꯨꯛ ꯂꯥꯝꯂꯕ ꯀꯛꯆꯦꯡ ꯑꯃꯣꯝ ꯑꯗꯨꯅ ꯆꯥꯛ ꯑꯗꯨ ꯄꯦꯟꯅ ꯍꯔꯥꯎꯅ ꯆꯥꯖꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯅꯥꯎ ꯑꯗꯨ ꯈꯔꯛ ꯈꯔꯛ ꯀꯪꯗꯨꯅ ꯌꯣꯠꯊꯕ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯂꯥꯕꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯍꯥꯟ ꯃꯈꯩ ꯆꯥꯔꯨꯗꯕꯅ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯈꯅꯥꯎ ꯑꯁꯦ ꯌꯥꯝꯅ ꯐꯨꯜꯂꯦ꯫ ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯨꯕꯤꯔꯛꯎꯕ꯫ ꯑꯃꯣꯝ ꯑꯗꯨꯅ ꯋꯥꯕꯗꯨ ꯎꯔꯒ ꯂꯥꯕꯗꯨ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯅ ꯏꯁꯤꯡ ꯂꯧꯔꯨꯒꯗꯕꯁꯦ? ꯑꯁꯤ ꯈꯟꯗꯨꯅ ꯈꯔ ꯍꯟꯗꯣꯛꯂꯒ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯖꯨꯕꯥ ꯃꯦꯠꯂꯒ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯀ꯭ꯔꯛ ꯃꯊꯛꯂꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯕꯥꯃꯣꯟ ꯑꯗꯨꯅ ꯆꯥꯛꯈꯨꯃꯥꯡ ꯑꯗꯨ ꯇꯧꯈꯥꯏꯕꯗ ꯀꯛꯆꯦꯡ ꯑꯗꯨ ꯐꯪꯗ꯭ꯔꯗꯨꯅ ꯃꯆꯥꯁꯤꯡꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯌꯥ, ꯌꯥꯝꯅ ꯂꯥꯛꯆꯈ꯭ꯔꯦꯗ꯫ ꯀꯛꯆꯦꯡ ꯑꯗꯨ ꯐꯪꯗ꯭ꯔꯦꯅꯦꯁꯦ꯫ ꯍꯩ, ꯍꯧꯖꯤꯛꯃꯛ ꯏꯁꯤꯡ ꯂꯨꯝꯈꯠꯂꯨ꯫ ꯃꯥꯅ ꯀꯗꯥꯏꯗ ꯂꯤꯠꯇꯨꯅ ꯍꯤꯡꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯕ꯭ꯔꯨꯡ ꯕ꯭ꯔꯨꯡ ꯂꯥꯎꯅ ꯂꯣꯜꯂꯒ ꯂꯩꯀ꯭ꯔꯛ ꯃꯅꯨꯡꯗ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯊꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯛꯏ, ꯇꯁ, ꯄꯦꯜꯂꯦꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯁꯤꯔꯝꯃꯅꯤꯗꯣ꯫ ꯑꯩꯒꯤ ꯆꯥꯛ ꯆꯦꯜꯂꯒ ꯆꯠꯈꯣꯗꯅ꯫ ꯑꯗꯨꯕꯨ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯕ ꯏꯁꯤꯡ ꯑꯣꯏꯗꯨꯅꯁꯨ ꯁꯥꯡꯅ ꯂꯨꯈ꯭ꯔꯕ ꯂꯩꯀ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯊꯪ ꯃꯊꯪ ꯆꯨꯝꯊꯗꯨꯅ ꯆꯦꯟꯊꯔꯛꯄꯅ ꯀꯛꯆꯦꯡ ꯂꯥꯕ ꯑꯗꯨꯅ ꯐꯝꯂꯤꯕ ꯃꯅꯥꯛ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯎꯟꯃꯨꯛ ꯏꯪꯅ ꯇꯞ ꯇꯞ ꯂꯥꯎꯅ ꯃꯥꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯔꯔꯦ꯫ ꯃꯗꯨ ꯎꯕꯗ ꯀꯛꯆꯦꯡ ꯂꯥꯕ ꯑꯗꯨꯅ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯂꯥꯎꯔꯛꯏ, ꯅꯪꯅ ꯏꯁꯤꯡ ꯊꯛꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ, ꯊꯛꯂꯔꯣ꯫ ꯕꯥꯃꯣꯟ ꯑꯗꯨꯅ ꯅꯪꯒꯤꯗꯃꯛ ꯏꯁꯤꯡ ꯑꯁꯤꯁꯨ ꯍꯩꯊꯕꯤꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯌꯥꯗ ꯊꯧꯖꯥꯜ ꯂꯩꯈ꯭ꯔꯕ ꯕꯥꯃꯣꯟꯅꯣ꯫ ꯀꯛꯆꯦꯡ ꯑꯃꯣꯝ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯃꯕꯨꯛ ꯄꯦꯟꯅ ꯊꯛꯂꯒ ꯑꯁꯨꯝꯅ ꯁꯣꯜꯂꯛꯏ, ꯉꯁꯤ ꯑꯩꯅ ꯄꯦꯜꯂꯤꯕꯁꯦ ꯂꯦꯝꯅ ꯃꯥꯡꯗꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯩꯅ ꯑꯄꯤꯛꯄ ꯊꯋꯥꯏ ꯄꯥꯟꯕ ꯀꯛꯆꯦꯡ ꯑꯃ ꯑꯣꯏꯔꯕꯁꯨ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯀꯤ ꯊꯋꯥꯏꯗꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯉꯁꯤ ꯑꯩꯒꯤ ꯊꯋꯥꯏꯅ ꯄꯦꯜꯂꯤꯕ ꯑꯁꯤꯈꯛ ꯑꯔꯦꯝꯕ ꯑꯣꯏꯔꯔꯣꯏ꯫ ꯕꯥꯃꯣꯟ ꯑꯗꯣ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛ ꯑꯁꯤ ꯂꯣꯏꯔꯒ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤꯅꯦ ꯂꯝꯕꯥ ꯂꯩꯇꯕ ꯑꯐꯥꯎꯕ ꯃꯄꯣꯛ ꯑꯃ ꯑꯣꯏꯅ ꯄꯣꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯨꯛ ꯄꯦꯜꯂꯕ ꯀꯛꯆꯦꯡ ꯑꯃꯣꯝ ꯑꯗꯨꯅ ꯕꯥꯃꯣꯟ ꯑꯗꯨꯗ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯈ꯭ꯔꯦ꯫ ꯇꯁꯦꯡꯕꯃꯛꯅꯤ, ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯅ ꯃꯕꯨꯛ ꯄꯦꯟꯈꯤꯕ ꯅꯠꯇ꯭ꯔꯒ ꯊꯃꯣꯏ ꯁꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯈꯛ ꯂꯦꯝꯅ ꯃꯥꯡꯗꯦ꯫ ꯐꯠꯇꯅ ꯇꯧꯈꯤꯕꯒꯤꯁꯨ ꯐꯠꯇꯕ ꯐꯣꯜ ꯂꯥꯛꯏ, ꯑꯗꯨꯒ ꯑꯐꯕ ꯇꯧꯈꯤꯕꯒꯤꯁꯨ ꯑꯗꯨꯝ ꯐꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯕꯥꯃꯣꯟ ꯑꯗꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯆꯦꯡꯒꯦꯜ ꯂꯣꯏꯔꯗꯨꯅ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯛꯆꯦꯡ ꯑꯃꯣꯝ ꯑꯗꯨꯅ ꯃꯕꯨꯛ ꯄꯦꯟꯗꯨꯅ ꯄꯤꯈꯤꯕ
ꯌꯥꯏꯐ ꯊꯧꯖꯥꯜ ꯑꯗꯨ ꯂꯦꯝꯅ ꯃꯥꯡꯗ꯭ꯔꯕꯣꯏꯔꯦ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯃꯄꯥ ꯂꯩꯇꯅ ꯐꯥꯎꯔꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯔꯦ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯅꯤ ꯃꯥꯅ ꯁꯤꯅꯤ ꯍꯥꯏꯔꯕ ꯍꯦꯛꯇ ꯁꯤꯔꯦ ꯍꯤꯡꯒꯅꯤ ꯍꯥꯏꯔꯕꯁꯨ ꯑꯗꯨꯝ ꯍꯦꯛꯇ ꯍꯤꯡꯏ ꯑꯁꯨꯝꯅ ꯃꯄꯥ ꯂꯩꯇꯅ ꯆꯨꯝꯕ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯥꯎꯖꯔꯒꯁꯨ ꯃꯉꯣꯟꯗ ꯀꯥꯟꯅꯕꯗꯤ ꯏꯐꯪ ꯐꯪꯗꯕ ꯆꯔꯥ ꯍꯦꯟꯗꯦꯗ ꯈꯥꯛꯅ ꯋꯥꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯃꯥꯡꯍꯩꯗꯕ ꯍꯤꯌꯥꯏ ꯑꯃ ꯃꯥꯡꯈꯤꯔꯝꯃꯤ ꯊꯤꯕ ꯌꯥꯕ ꯀꯌꯥ ꯊꯤꯔꯦ ꯑꯗꯨꯕꯨ ꯐꯪꯕ ꯉꯝꯂꯝꯗꯦ ꯃꯃꯩꯊꯪꯗ ꯑꯐꯥꯎꯕ ꯕꯥꯃꯣꯟ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯇꯥꯔꯛꯇꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏ ꯊꯥꯔꯛꯇꯨꯅ ꯀꯧꯔꯔꯦ ꯅꯤꯡꯊꯧꯅ ꯀꯧꯔꯕꯗꯨꯗ ꯕꯥꯃꯣꯟ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯆꯥꯎꯊꯣꯛꯆꯩ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯋꯥꯗꯨꯅꯇ ꯂꯩꯒꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯅꯤꯡꯊꯧꯅ ꯁꯛ ꯈꯪꯕꯤꯔꯦ ꯋꯥꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯅꯤꯡꯊꯧ ꯌꯥꯊꯪꯅꯤ ꯀꯣꯅꯨꯡ ꯀꯥꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯣꯅꯨꯡ ꯀꯥꯔꯛꯂꯝꯃꯤ ꯀꯣꯅꯨꯡꯗꯅꯤ ꯅꯤꯡꯊꯧ ꯃꯟꯇ꯭ꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯥꯡꯈ꯭ꯔꯤꯕ ꯍꯤꯌꯥꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯆꯤꯛꯅ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯊꯪ ꯆꯪꯂꯛꯄꯗ ꯀꯣꯅꯨꯡꯒꯤ ꯐꯛꯂꯥꯡꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯎꯔꯦ ꯃꯗꯨꯗꯤ ꯆꯨꯝ ꯑꯃꯣꯝ ꯑꯃꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯨꯝ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯥꯡꯈꯤꯕ ꯆꯨꯝ ꯂꯥꯕ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯀꯞꯂꯝꯃꯤ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯐꯝ ꯀꯔꯥꯏꯗ ꯆꯠꯂꯤꯕꯅꯣ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯅꯪ ꯍꯜꯂꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯕꯥꯃꯣꯟ ꯄꯥꯟꯖꯤ ꯑꯗꯨꯅ ꯃꯗꯨ ꯎꯔꯨꯔꯒ ꯆꯨꯝꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯨꯝꯅ ꯑꯋꯥ ꯑꯅꯥ ꯈꯪꯗꯨꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯀꯞꯄꯣꯏꯔꯦ ꯈꯜꯂꯨꯗꯨꯅ ꯅꯣꯛꯊꯣꯛꯂꯨꯔꯦ ꯅꯤꯡꯊꯧꯃꯛ ꯌꯥꯎꯅ ꯑꯗꯨꯛ ꯂꯨꯔꯕ ꯋꯥꯐꯝ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯕꯥꯃꯣꯟ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯨꯝꯅ ꯅꯣꯛꯄꯗꯨ ꯕꯣꯔ ꯃꯟꯇ꯭ꯔꯤꯅ ꯎꯔꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯑꯃꯥꯏꯕ ꯏꯅꯤꯡꯊꯧꯃꯛ ꯌꯥꯎꯅ ꯑꯁꯨꯛ ꯂꯨꯔꯕ ꯃꯤꯐꯝ ꯇꯧꯔꯤꯉꯩ ꯑꯁꯤꯗ ꯀꯔꯤꯒꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯨꯝꯅ ꯅꯣꯛꯂꯤ ꯃꯁꯤꯕꯨ ꯐꯥꯒꯤ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯃꯇꯝ ꯑꯗꯨꯗ ꯕꯥꯃꯣꯟ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯨꯜ ꯂꯣꯟꯅꯗꯨꯅ ꯅꯤꯡꯊꯧꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯖꯔꯛꯂꯝꯃꯤ ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩ ꯀꯔꯤꯒꯨꯝꯕ ꯊꯧꯏ ꯎꯁꯤꯠꯇꯕ ꯑꯃꯠꯇ ꯂꯩꯖꯗꯦ ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧ ꯑꯁꯤꯗ ꯆꯨꯝ ꯑꯃꯣꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯥꯡꯈꯤꯕ ꯃꯥꯒꯤ ꯆꯨꯝ ꯂꯥꯕ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯂꯕꯒꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯜꯂꯛꯂꯣ ꯍꯥꯏꯅ ꯀꯞꯂꯝꯕꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯨꯝꯅ ꯑꯋꯥ ꯑꯅꯥ ꯈꯪꯕꯣꯏꯔꯦ ꯈꯜꯂꯨꯗꯨꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯦ ꯋꯥꯈꯜ ꯑꯣꯏꯍꯧꯗꯕꯅ ꯅꯅꯥꯏ ꯑꯩ ꯅꯣꯛꯂꯨꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯏꯅꯤꯡꯊꯧꯅ ꯉꯥꯛꯄꯤꯒꯅꯤ ꯕꯥꯃꯣꯟꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯤꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯑꯃꯥꯏꯕ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯉꯛꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯆꯨꯝꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯨꯝꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯤꯕ ꯃꯥꯅꯤ ꯏꯅꯤꯡꯊꯧ ꯌꯦꯡꯕꯤꯌꯨ ꯃꯁꯤꯗ ꯂꯩꯔꯤꯕ ꯆꯨꯝ ꯑꯃꯣꯝ ꯑꯁꯤꯅ ꯀꯞꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯛꯂꯥꯡꯗ ꯅꯞꯇꯨꯅ ꯂꯩꯔꯤꯕ ꯆꯨꯝ ꯑꯃꯣꯝ ꯑꯗꯨꯗ ꯕꯥꯃꯣꯟ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯦ ꯅꯤꯡꯊꯧꯅ ꯆꯨꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯋꯥ ꯍꯪꯂꯛꯂꯝꯃꯤ ꯑꯃꯥꯏꯕ ꯆꯨꯝ ꯂꯥꯕ ꯑꯗꯨ ꯍꯜꯂꯛꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯜꯂꯛꯂꯔꯣꯏꯗ꯭ꯔꯥ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯈꯣꯠꯂꯒ ꯌꯦꯡꯉꯨ ꯕꯥꯃꯣꯟ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯔꯞ ꯈꯣꯠꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯇꯥꯟꯖꯥ ꯑꯣꯟꯊꯣꯛꯅ ꯆꯥꯔꯦ ꯆꯨꯝ ꯂꯥꯕ ꯑꯗꯨ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯈꯤꯇꯪ ꯂꯩꯊꯔꯛꯄꯗ ꯆꯨꯝ ꯑꯃꯣꯝ ꯑꯁꯤꯒ ꯆꯤꯂꯣꯛꯅꯒꯗꯧꯔꯤ ꯅꯤꯡꯊꯧ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯁꯪ ꯃꯆꯥ ꯄꯨꯝꯅꯃꯛ ꯆꯨꯝ ꯂꯥꯕ ꯑꯗꯨ ꯃꯥꯏꯀꯩ ꯀꯗꯣꯝꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯉꯥꯏꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯊꯥ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯁꯅꯥ ꯂꯂꯣꯟꯕ ꯀꯥꯡꯕꯨ ꯑꯃ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯁꯅꯥ ꯂꯂꯣꯟꯕ ꯊꯥꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯜ ꯌꯥꯅꯗꯗꯨꯅ ꯌꯣꯟꯗꯅ
नुमित असिमक्तदा हलक्पा तंजानी मखोइना उपु अदु निंगथौगी ममांगमक्तदा थमदुना ममल यानादना खुदफम कायदना हांगबा फाव हांदोकलमदना पुजरक्लबनी येंगबियु हाइना उपु अदु सत हांदोकपदा पुरमदाइदा सना अदु हापचिल्लगा मखुम अदु यामना थुंदा थिंजिनबदा थोकपा नंगहौदना यावखिबा उपु अदुदगी फचेन थोरकले चुम लाबा लाकने हाइना ngainarambasing adu madu ubada chum haidu lakle kadom da chen khibage yengu haina mayam adu yengbada chum laba adu amom adugi manakta chensin khiduna chilokna laikhre bamon amaiba aduna haibadumak mikup ama phawa soidana thoklarabada pumna mangakpagi ngomkhai laikhidre amasung mapukningda amaiba asidi laigumbani onthokna chumna phawkhrida haina machinda solammi asumna ningthaugi mangkhiba hi yai adusu bamon amaiba asina taktuna irai laina phangkhirami ningthau adu bamon amaiba aduna haiba pumnamak loina chumlakpa asida mahak masamaki oina tungda kari thoklagadagi haiba khangingba amama pukningda yamna kanna phawraklami masidagi ningthauna bamon amaiba aduda wa hanglaklami amaiba aigi tungda kari thoklagadagi haibado aihak yamna khangingba ama phawrakle madu amaibana amukta kholaga yengbiyu phagani iningthau ai yengjage asi haiduna amaiba adu magi korbak aduda khorjaina hanjin khotuna leire adubu mana kholiba adugi mahaidi ihai hairaktrabada ningthau adu mipaiba ama phawrakle ningthau aduna wa hanglaklami amaiba khotpadama khotlaga madugi mahaidi khak hairaktriba karigino kari tawbo yaure aigi tungda thoklagadaba adu yamna phatrabara ningthauna hanglakpa aduda bamon amaiba aduna yamna sukthana khumlaklami nanai aibo karamna iningthogi mafamda hangatlasige iningthogi laibak asidi masidagi hena pangdaba amamuk leitre yamna phatkhidre ngasidagi paraga tha ahum hek suba numit adugi numit yungba matam chap chana akhak arau taduna iningthogi yaibi thawai mangu haiba piri yamna phatkhidre iningthau bamon maiba aduna haiba khudingmak chumlakhibana ningthau adu mamitte ira chelaga thamoi sokna asumna hairaklami amaiba aibu taibang palasibu thadoktuna chatpa tarabra matam aduda bamon amaiba aduna asumna hairaklami iningthau amukta tapthabikho nanai ai iningthau kanbe yaba karamba pambai leiribage haibado amukta yengjakhige asumna hairamlaga bamon amaiba aduna magi korbak adu amuk pakthaduna khotkre iningthau pambai leire kari suwabirano asi haina bamon amaiba aduna haraungna laurakle kari pambai leire haiba asi haina ningthau adu bamon amaiba adugi manakta chensilaki mani ningthau leire pambai leire pambai adu karam tawgadabna haibado nanai ai hangacharage awang thangbada leiriba lampak asida hojik lengsin biriba sana sangai asiga chap manaba sangai ama tha ahum asigi manungda loinaba sabatare aduga tha ahum suba numit adugi numit yungba matam chap chana anoba sangai adugi manungda ining thongna phambal lengsin biduna mapu mabu pokningda chena ningduna leibigadabani matam aduda nanai esu ining thogi nakta akha arau tarakadaba pungpham adu ngaiduna leijagadoribani aduga pungpham adu hek yorokpaga phambal thadokpiro haina nanai ena laurokpa khudak aduda ining thongna phambal asi thadokduna yamna thuna hanagi sangai manungda chensin bigadabani asum tawrabadi ining thogi punsi kanba ngamgani haina
ꯑꯩꯅ ꯌꯦꯡꯖꯕꯗ ꯐꯪꯖꯔꯦ ꯑꯁꯨꯝꯅ ꯕꯥꯃꯣꯟ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯊꯥ 3 ꯆꯞ ꯆꯥꯅ ꯁꯨꯕ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧ ꯑꯗꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯐꯝꯕꯥꯜ ꯃꯊꯛꯇ ꯐꯝꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯊꯥꯎꯒꯣꯟꯅꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯅꯕ ꯅꯤꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯃꯥꯒꯤ ꯀꯣꯔꯕꯥꯛ ꯑꯗꯨ ꯈꯣꯠꯇꯨꯅ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯅꯃꯛ ꯄꯨꯡꯐꯝ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯉꯛꯄꯅꯤ ꯄꯨꯡꯐꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯇꯔꯨ ꯇꯔꯨꯅ ꯏꯁꯦꯡ ꯁꯦꯡꯅ ꯂꯩꯔꯝꯕ ꯑꯇꯤꯌꯥ ꯑꯗꯨ ꯃꯤꯠꯅ ꯀꯨꯞꯄꯗ ꯈꯪꯍꯧꯗꯅ ꯅꯣꯡ ꯃꯄꯩ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯁꯟꯗꯣꯛꯈꯤꯗꯨꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯕꯥꯃꯣꯟ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯐꯝꯕꯥꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯥꯟꯅꯒꯤ ꯁꯪꯒꯥꯏꯔꯣꯝꯗ ꯄꯟꯊꯕ ꯇꯧꯗꯨꯅ ꯆꯦꯟꯁꯤꯟꯕꯤꯔꯣ ꯑꯁꯤ ꯍꯥꯏꯅ ꯂꯥꯎꯔꯛꯄꯒ ꯅꯤꯡꯊꯧꯁꯨ ꯄꯟꯊꯕ ꯇꯧꯗꯅ ꯐꯝꯕꯥꯜ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯍꯥꯟꯅꯒꯤ ꯁꯪꯒꯥꯏꯔꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯤꯡꯊꯧꯅ ꯐꯝꯕꯥꯜ ꯑꯗꯨ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯒ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯕ꯭ꯔꯖ ꯇꯥꯔꯛꯇꯨꯅ ꯅꯤꯡꯊꯧꯅ ꯐꯝꯂꯤꯕ ꯐꯝꯕꯥꯜ ꯑꯗꯨ ꯈꯥꯏꯕꯣꯛ ꯈꯥꯏꯈ꯭ꯔꯦ ꯑꯉꯛꯄ ꯑꯀꯤꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯤꯍꯨꯟ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯟꯅꯈ꯭ꯔꯦ ꯃꯌꯥꯝ ꯆꯦꯟꯁꯤꯟꯗꯨꯅ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯍꯣꯠꯅꯈ꯭ꯔꯦ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯑꯩ ꯕꯥꯃꯣꯟ ꯑꯃꯥꯏꯕ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯔꯝꯒꯗꯕꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯟꯕꯤꯔꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯂꯥꯏꯒꯨꯝꯂꯕ ꯑꯃꯥꯏꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯕు ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯇꯤꯜꯂꯝꯂꯤꯕ ꯃꯟꯇ꯭ꯔꯤꯅꯆꯤꯡꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯉꯁꯤ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤ ꯕꯥꯃꯣꯟ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯅꯥ ꯃꯊꯨꯝ ꯈꯔ ꯄꯤꯗꯅꯗꯤ ꯑꯩ ꯄꯦꯜꯂꯔꯣꯏ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯅꯤꯡꯊꯧ ꯑꯃꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯕꯗꯤ ꯀꯔꯤꯅ ꯃꯇꯤꯛ ꯆꯥꯕ ꯃꯅꯥ ꯑꯣꯏ ꯍꯥꯏꯅ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯐꯥꯀꯠꯇꯨꯅ ꯀꯨꯞꯅ ꯊꯤꯌꯨ ꯃꯗꯨꯃꯛ ꯅꯤꯡꯊꯧ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯕ ꯄꯥꯝꯃꯤ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯕꯗ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯂꯤꯔꯕ ꯑꯆꯧꯕ ꯂꯥꯏꯔꯤꯛ ꯑꯃꯒꯤ ꯑꯔꯣꯏꯕ ꯂꯃꯥꯏꯗ ꯌꯥꯎꯔꯝꯕꯗꯨ ꯊꯦꯡꯅꯔꯦ ꯀꯔꯤ ꯍꯥꯏꯅ ꯌꯥꯎꯔꯝꯕꯒꯦ ꯍꯥꯏꯕꯕు ꯍꯤꯡꯍꯧꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯀꯣꯛꯀꯤ ꯁꯝ ꯈꯔ ꯈꯨꯠꯁꯥ ꯑꯃꯁꯨꯡ ꯈꯣꯡꯁꯥ ꯇꯔꯥ ꯇꯔꯥꯒꯤ ꯈꯨꯖꯤꯜ ꯈꯔ ꯈꯔ ꯂꯧꯔꯒ ꯍꯩꯔꯨꯛ ꯄꯥꯅ ꯑꯃꯁꯨꯡ ꯈꯨꯗꯣꯜꯒ ꯂꯣꯏꯅꯅ ꯅꯤꯡꯊꯤꯅ ꯂꯥꯅ ꯌꯣꯝꯂꯒ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯗꯨꯅ ꯀꯠꯂꯕꯗꯤ ꯅꯤꯡꯊꯧ ꯑꯃ ꯀꯟꯕꯤꯕꯒꯤ ꯑꯁꯦꯡꯕ ꯃꯅꯥ ꯑꯣꯏ ꯍꯥꯏꯅ ꯑꯔꯤꯕ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯝꯂꯦ ꯃꯗꯨꯃꯛ ꯅꯤꯡꯊꯧꯅ ꯕꯥꯃꯣꯟ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯗꯨꯅ ꯀꯠꯂꯦ ꯕꯥꯃꯣꯟ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯑꯃꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤ ꯃꯅꯥꯕꯨ ꯏꯆꯝ ꯆꯝꯕ ꯃꯅꯥ ꯑꯣꯏꯔꯝꯕ ꯍꯧꯅꯗꯦ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯃꯌꯣꯝ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯗꯨꯅ ꯅꯤꯡꯊꯧꯕꯨ ꯃꯍꯥꯛꯅ ꯀꯟꯕꯒꯤ ꯄꯤꯔꯛꯄ ꯃꯅꯥ ꯑꯗꯨ ꯑꯆꯝꯕ ꯃꯅꯥ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯁꯤ ꯍꯥꯏꯅ ꯃꯌꯣꯝ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯕꯥꯃꯣꯟ ꯑꯃꯥꯏꯕ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯣ ꯃꯁꯤꯕꯨ ꯅꯤꯡꯊꯧ ꯑꯃ ꯀꯜꯂꯨꯕꯒꯤ ꯃꯅꯥꯅꯤꯀꯣ ꯄꯨꯝꯅꯃꯛ ꯀꯥꯟꯅꯕ ꯑꯃꯠꯇ ꯍꯦꯛ ꯐꯪꯗꯦꯗ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯕꯛꯅꯣ ꯑꯁꯤ ꯈꯟꯗꯨꯅ ꯃꯔꯥꯏꯕꯛꯇ ꯈꯨꯇꯨꯝꯅ ꯁꯨꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕꯁꯤꯡꯅ ꯂꯩꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ
ꯅꯤꯡꯊꯧꯒꯤ ꯌꯥꯝꯅ ꯃꯃꯜ ꯇꯥꯡꯈ꯭ꯔꯕ ꯍꯤ ꯌꯥꯏ ꯃꯅꯤ ꯑꯃ ꯃꯥꯡꯈꯤꯕꯗꯒꯤ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯃꯩꯊꯪꯗ ꯌꯥꯝꯅ ꯆꯨꯝꯈ꯭ꯔꯕ ꯑꯐꯥꯎꯕ ꯕꯥꯃꯣꯟ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯃꯅꯥꯏ ꯍꯤꯡꯆꯥꯕ ꯑꯃ ꯊꯥꯔꯛꯇꯨꯅ ꯀꯧꯔꯔꯦ ꯃꯇꯝ ꯑꯁꯤꯗ ꯕꯥꯃꯣꯟ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯁꯨꯛ ꯋꯥꯅ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯟꯒꯗꯕꯒꯤ ꯁꯔꯨꯛꯇꯤ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯂꯩꯕꯥꯛꯇ ꯁꯤꯔꯁꯨ ꯆꯪꯂꯁꯨ ꯍꯦꯛꯇ ꯂꯥꯏꯕꯛ ꯌꯦꯡꯂꯨꯔꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯒꯤ ꯃꯅꯪꯒꯟꯗ ꯅꯞꯇꯨꯅ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯧꯔꯛꯂꯦ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯥꯒꯨꯝꯅ ꯃꯃꯤꯡ ꯆꯠꯄ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃꯠꯇ ꯂꯩꯇꯕꯅ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯡꯈꯤꯕ ꯍꯤꯌꯥꯏ ꯆꯦꯟꯕ ꯃꯅꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯐꯪꯒꯗꯒꯦ ꯍꯥꯏꯕ ꯕꯥꯃꯣꯟ ꯑꯃꯥꯏꯕ ꯑꯗꯨꯒ ꯌꯥꯝꯅ ꯀꯨꯞꯅ ꯇꯥꯟꯅꯔꯦ ꯃꯍꯩ ꯃꯁꯤꯡ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯕꯅ ꯃꯥꯒꯤ ꯀꯣꯔꯕꯥꯛ ꯑꯗꯨ ꯈꯣꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯃꯅꯤ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯈꯪꯕ ꯉꯝꯂꯦ ꯕꯥꯃꯣꯟ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯍꯨꯔꯥꯟꯕ ꯈꯔꯅ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯃꯅꯤ ꯑꯁꯤ ꯍꯨꯔꯥꯜꯂꯒ ꯑꯆꯝꯕ ꯃꯅꯤ ꯅꯠꯇꯕꯅꯤꯅ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗꯕꯅ ꯃꯃꯥꯡꯒꯤ ꯃꯪ ꯑꯁꯤꯒꯤ ꯈꯥ ꯊꯪꯕꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯐꯨꯝꯗꯨꯅ ꯊꯝꯂꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯅꯤ ꯑꯗꯨ ꯐꯪꯂꯦ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯅꯤ ꯐꯪꯂꯕꯅꯤ나 ꯉꯥꯛꯄꯤꯔꯁꯤ ꯍꯥꯏꯅ ꯉꯥꯛꯄꯤꯔꯦ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯪꯒꯅꯤ ꯊꯥꯖꯔꯨꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯃꯅꯤ ꯑꯗꯨ ꯐꯪꯕꯗ ꯉꯝꯈꯩ ꯂꯩꯇꯅ ꯄꯦꯟꯈ꯭ꯔꯦ ꯑꯇꯤꯌꯥꯁꯦ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕꯒꯨꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯥꯏꯕ ꯑꯩ ꯉꯁꯤꯗꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯐꯪꯂꯔꯣꯏꯅ ꯈꯜꯂꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯃꯅꯤ ꯑꯁꯤꯕꯨ ꯉꯁꯤ ꯑꯃꯥꯏꯕꯅ ꯐꯪꯍꯟꯕꯤꯔꯦ ꯀꯔꯝꯕ ꯃꯅꯥ ꯑꯃꯥꯏꯕꯗ ꯄꯤꯔꯒ ꯃꯇꯤꯛ ꯆꯥꯕ ꯃꯅꯥ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯒꯗꯒꯦ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯣꯠ ꯑꯗꯨ ꯊꯤꯔꯒ ꯑꯃꯥꯏꯕꯒꯤ ꯃꯐꯝꯗ ꯃꯅꯥ ꯑꯣꯏꯅ ꯄꯤꯔꯒ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯃꯗꯨꯃꯛ ꯄꯤꯖꯔꯒꯦ ꯑꯗꯨꯝꯅ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯣꯠ ꯑꯗꯨ ꯊꯤꯌꯨ ꯍꯥꯏꯅ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯕꯨ ꯊꯤꯍꯟꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯣꯠ ꯑꯗꯨ ꯐꯪꯂꯦ ꯃꯗꯨ ꯆꯦꯛꯁꯤꯟꯅ ꯌꯣꯝꯂꯒ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯗꯨꯅ ꯀꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯑꯊꯣꯏꯕ ꯑꯃꯥꯏꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯥꯡꯂꯨꯔꯕ ꯃꯅꯤ ꯑꯁꯤꯕꯨ ꯐꯪꯍꯟꯕꯤꯔꯦ ꯀꯔꯝꯕ ꯃꯅꯥ ꯄꯤꯔꯒ ꯃꯇꯤꯛ ꯆꯥꯕ ꯃꯅꯥ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯈꯪꯗꯕꯅ ꯉꯁꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯅ ꯐꯪꯕ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯑꯃꯥꯏꯕꯒꯤ ꯃꯐꯝꯗ ꯀꯠꯆꯔꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯈꯨꯔꯨꯝꯗꯨꯅ ꯃꯌꯨꯝ ꯑꯗꯨ ꯀꯠꯂꯦ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯣꯠ ꯑꯗꯣ ꯑꯩꯗꯤ ꯐꯪꯂꯕꯅꯤꯀꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯋꯥꯗꯨꯅꯇ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯅꯨꯡꯉꯥꯏꯖꯧ ꯍꯥꯏꯕꯗꯨ ꯌꯧꯔꯛꯂꯕꯅꯤꯅ ꯉꯁꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯣꯠ ꯑꯗꯨ ꯐꯪꯂꯦꯗꯅꯁꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯋꯥꯃꯟꯕꯗꯒꯤ ꯇꯧꯔꯨ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛꯇ ꯀꯥꯟꯅꯐꯝ ꯑꯃꯠꯇ ꯈꯪꯂꯛꯇ꯭ꯔꯕꯗꯤ ꯍꯤꯡꯆꯥꯕꯒꯤ ꯃꯅꯪꯒꯟꯗ ꯇꯣꯡꯗꯨꯅ ꯍꯤꯡꯆꯥꯕꯒꯤ ꯂꯩꯕꯥꯛꯇ ꯆꯠꯈꯤꯕ ꯃꯄꯨꯔꯣꯏꯕꯗꯣ ꯀꯔꯤ ꯀꯔꯝꯕ ꯊꯣꯛꯂꯝꯒꯗꯕ ꯈꯟꯗꯨꯅ ꯋꯥꯅ ꯂꯩꯔꯤꯉꯩꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯃꯥꯏꯕ ꯑꯗꯨ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯒꯤ ꯃꯥꯡꯈꯤꯕ ꯍꯤ ꯌꯥꯏ ꯆꯦꯟꯕ ꯃꯅꯤ ꯑꯗꯨ ꯐꯪꯍꯜꯂꯨꯕꯒꯤ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯅꯥ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯕꯅꯤ ꯁꯦ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯁꯤ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯃꯌꯣꯝ ꯑꯗꯨ ꯁꯤꯟꯅꯔꯦ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯃꯅꯤ ꯐꯪꯍꯟꯕꯒꯤ ꯃꯅꯥꯗꯤ ꯑꯆꯝꯕ ꯃꯅꯥ ꯑꯣꯏꯔꯝꯕ ꯍꯧꯅꯗꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯣꯝ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯦ
ꯑꯣꯏꯔꯝꯂꯦ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯒꯤ ꯂꯩꯕꯥꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯌꯥꯏꯉꯪ ꯅꯤꯡꯊꯤꯅ ꯌꯣꯝꯂꯕ ꯌꯥꯏꯉꯪ ꯃꯅꯥꯎ ꯑꯃ ꯍꯟꯗꯛꯇꯤ ꯕꯥꯃꯣꯟ ꯑꯃꯥꯏꯕ ꯑꯗꯨ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯂꯛꯂꯦ ꯑꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯑꯩꯅ ꯍꯦꯛ ꯇꯧꯔꯕ ꯈꯨꯗꯤꯡꯃꯛ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯗꯕꯁꯤꯕꯨ ꯑꯁꯨꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯕ ꯃꯈꯩ ꯐꯝꯂꯝꯂꯒ ꯇꯨꯃꯤꯟꯅ ꯀꯅꯥ ꯑꯃꯠꯇ ꯇꯥꯛꯂꯝꯗꯅ ꯊꯣꯔꯛꯂꯦ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯃꯥꯅ ꯑꯔꯥꯟꯕ ꯇꯧꯍꯩꯗꯕ ꯊꯧꯖꯥꯜ ꯂꯩꯇꯕ ꯀꯔꯤ ꯇꯧꯔꯨꯕꯗꯒꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯁꯨꯛ ꯋꯥꯅ ꯄꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯦꯛꯇ ꯍꯪꯂꯨꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯅꯤꯡꯖꯕ ꯃꯄꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯍꯦꯛ ꯇꯧꯖꯔꯨꯕ ꯈꯨꯗꯤꯡꯃꯛ ꯀꯥꯟꯅꯕ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩꯅ ꯀꯔꯤ ꯂꯪꯖꯈꯤꯕ ꯇꯧꯍꯩꯗꯕ ꯀꯔꯤ ꯇꯧꯈꯤꯕꯒꯤ ꯑꯁꯨꯛ ꯋꯥꯔꯤꯕ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯕꯥꯃꯣꯟ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯃꯄꯨ ꯃꯍꯥꯛꯅ ꯃꯃꯣꯟ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯍꯦ ꯑꯊꯣꯏꯕ ꯑꯃꯥꯏꯕ ꯅꯍꯥꯛꯀꯤ ꯅꯃꯤꯡꯕꯨ ꯃꯥꯂꯦꯝ ꯑꯁꯤꯗ ꯇꯥꯗꯕ ꯀꯅꯥ ꯑꯃꯃꯨꯛ ꯂꯩꯔꯤꯕꯒꯦ ꯃꯥꯡꯗ ꯊꯣꯛꯈꯤꯕ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯈꯨꯗꯤꯡꯃꯛ ꯈꯣꯠꯂꯒ ꯈꯪꯕ ꯉꯝꯕ ꯑꯊꯣꯏꯕ ꯑꯃꯥꯏꯕꯅꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯅꯤꯡꯕ ꯀꯥꯏꯔꯤꯕ ꯇꯞꯊꯈꯣ ꯅꯍꯥꯛꯀꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯀꯔꯤ ꯀꯔꯝꯕ ꯑꯔꯥꯟꯕ ꯐꯠꯇꯕ ꯂꯪꯖꯈꯤꯕ ꯂꯩꯕꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯗꯨꯛ ꯋꯥꯔꯤꯕ ꯅꯅꯤꯡ ꯊꯨꯡꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯅꯍꯥꯛ ꯑꯃꯨꯛꯇ ꯈꯣꯠꯇꯨꯅ ꯌꯦꯡꯗꯕ꯭ꯔꯥ ꯑꯁꯨꯝꯅ ꯃꯄꯨ ꯃꯍꯥꯛꯅ ꯍꯪꯂꯛꯂꯕꯗ ꯆꯨꯝꯃꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯀꯔꯤ ꯀꯔꯝꯕ ꯑꯔꯥꯟꯕ ꯂꯪꯖꯈꯤꯕꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯁꯨꯛ ꯋꯥꯅ ꯄꯣꯛꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯛ ꯌꯦꯡꯖꯔꯨꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯣꯔꯕꯥꯛ ꯑꯗꯨ ꯄꯥꯛꯊꯗꯨꯅ ꯈꯣꯠꯇꯨꯅ ꯌꯦꯡꯕ ꯍꯧꯈ꯭ꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯣꯠꯇꯨꯅ ꯌꯦꯡꯕꯗ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯑꯣꯏꯈꯤꯕ ꯌꯥꯝꯅ ꯇꯝꯊꯤꯈꯤꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯂꯤꯛꯈꯤꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯃꯊꯪ ꯊꯣꯔꯛꯂꯦ ꯑꯗꯨꯝꯅ ꯈꯪꯂꯕꯗ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯣꯟꯁꯤꯜꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯖꯔꯦ ꯉꯁꯤ ꯑꯩꯅ ꯑꯁꯨꯛ ꯋꯥꯔꯤꯕ ꯀꯥꯟꯅꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯕꯁꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯀꯤ ꯃꯍꯩꯅꯤ ꯑꯩ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯂꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯃꯇꯧꯗꯨ ꯎꯔꯒ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤ ꯇꯧꯔꯦ ꯑꯃꯥꯏꯕ ꯅꯍꯥꯛꯅ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯕꯨ ꯀꯣꯛꯅꯕ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯊꯧ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯅꯍꯥꯛ ꯌꯦꯡꯗꯕ꯭ꯔꯥ ꯇꯞꯊꯧ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ ꯑꯃꯨꯛꯇ ꯌꯦꯡꯈꯣ ꯃꯄꯨ ꯃꯍꯥꯛꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯥꯛꯊꯗꯨꯅ ꯃꯥꯒꯤ ꯀꯣꯔꯕꯥꯛ ꯑꯗꯨ ꯈꯣꯠꯂꯨꯔꯒ ꯍꯔꯥꯎꯅ ꯂꯥꯎꯔꯛꯏ ꯃꯄꯨ ꯏꯕꯨꯡꯉꯣ ꯊꯧ ꯄꯥꯡꯊꯣꯛꯅꯕ ꯂꯩꯔꯦ ꯃꯁꯤ ꯑꯃꯨꯛꯇꯪ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯑꯋꯥꯕꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯖꯔꯨꯔꯒꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯃꯐꯝ ꯈꯪꯗꯅ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯜꯂꯛꯄ ꯎꯕꯗ ꯃꯩ ꯑꯣꯛꯇꯨꯅ ꯍꯔꯥꯎꯅ ꯈꯨꯔꯨꯝꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯑꯣꯛꯆꯔꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯔꯣꯏ ꯑꯩ ꯃꯔꯝ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯂꯦ ꯑꯩꯅ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯇꯧꯖꯈꯤꯕ ꯊꯕꯛꯀꯤ ꯃꯍꯩꯅꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯈꯔꯅ ꯑꯍꯜ ꯂꯃꯟ ꯑꯁꯣꯟ ꯑꯅꯥ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯃꯄꯨꯛ ꯄꯦꯜꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯀꯣꯛꯆꯔꯒꯦ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯅꯤꯍꯧꯔꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁꯥꯐꯔꯒꯅꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯃꯥꯜ ꯆꯥꯡ ꯀꯥꯏꯊꯣꯛꯇꯨꯅ ꯑꯍꯜ ꯂꯃꯟ ꯑꯁꯣꯟ ꯑꯅꯥ ꯈꯔ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯉꯛꯇ ꯐꯤ ꯌꯦꯠꯇꯨꯅ ꯑꯁꯨꯝꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ
ngasi haiba numit asidagi aikhoi awa ana pumnamak koktuna nungai yaifaba haibado oijarage asi haina lakliba ahal laman ason anasing aduda makok leitana khurumjare lakliba ahan sing aduna su aikhoi nungai re ngasi dagidi nakhoi gi awana pumnamak koktuna nungai yaifaba haibado oijaroko asi haiduna makokta nanthabire angakpani thau pangthokiba adudagi matam kharagi mamangda akhak arau taduna sigadawrabadagi bamon amaiba aduna kanbikhiba ningthau adu ahangba thabak leitraba matamda phambalda phamduna uiri uiri leirambadagi mikap khangthok tholakpagum bamon amaiba adu khangning ningsinglaki ningthau aduna khalai akhak arau taduna aigi thawai manglamgadabadagi kanbikhiba amaiba adugi maphamda aina akhang ahi sing kayaga tanaduna ariba lairik sing de yawba ningthau amagi thawai kanbirabadi madugi matik chaba manadi ningthau adugi koki samkhara khong amasung khutki khujin machet tara tara lauraga pana haira dakhinaga loinana ningthini yomduna khurumduna katlabadi matik chaba manani haina matam aduda aina madu mangondadi karibu kanagani maduna lairiki akhang ahi singi wani aina aigi lanai oina bamon aduda magi kanagadauba sana lupa lanthum kharada oirabasu pikhidriba karigino ai yamna lankhre kana kana lei haujingbak bamon amaiba adugi mafamda sana lupa lanthum thilucho mana aigi thawai kanbikhibani asi haina ningthau adugi manai masan singna bamon amaiba adugi mafamda lanthum mayam ama thilakle somdana hingchabagi lebaktani hingchabagi ningthau adu bamon amaiba adubo khangning ningsinglakle aina aigi mamal naidraba tangkhraba mani asibu mangkhibadagi phangba kouba leitrabada amaiba aduna phanghanbagi damakta aigi lebakta khwaidigi tangba pot adu mana oina piningi haiduna akhang ai singa tanaraga yaingangna leiba asida khwaidigi tangba potni haiduna amaiba adugi mafamda yangang manaw amam pikhi madudi magi leibakta ihong hongbani irai laine hekta phangba ngambani asumna khalu khaluraga hingchaba ningthau adu yamna nungairaktraduna manai sing kauraga amaiba adugi mafamda sana lupa lanthum mayam tharakhi minungsi chawba kathokpa लिक्तबा मीगी अवाना तारकप मतमदा मतेंग पांगबा अमसुंग अहल लमन असन अनाबु लूना नुंसीना तौबीबा हाइबसी मुक चावबा थौगल लैतबनी थाइना ममांगैदा लैबाक अमदा लुख्राबी मचा अमा लैरम्बोइरे ममाना लैकाई कोइना चत्तुना सिलंगलुरगा मचा सिबु चाउननबा योग थाकपिरकपोइरे नोंमदि लुख्राबी मचा अदुना ममादा असुमना हायरकलमी इमाना नचाबु चाउननबा लैकाई कोइना चत्तुना चाबा मचेत तुम्बा मचेत तौदुना चाउननबा योक्पि थाकपिरकले ngasi nacha chawwa sare mapung phare aduna ngasi dagidi imagi mahut sinduna langphai chattuna sel tanba chatlage aduna imana sel kharadang pibiyo asumna lukhrabi macha aduna langphaida sel tananaba lakpada san senba angang kharana uchi ama pharaga manatonda lang lengsilaga singduna sanaramba adu thengnarure mahakna angang sing aduda uchi adubu thadoknaba haibada yaraktrabada selmai ama pibadagi harau yaraduna uchi adubu thadok pirami asumna
uchi adubu puraduna asum laklammi aduga asum khara chatlaga uchi aduda lukhrabi macha aduna asumna hairaklammi uchi ngasi aina nangi na thwai kanbirabani asi hairaduna uchi adubu lukhrabi macha aduna thadokpirammi matam aduda uchina asumna hairaklammi marup hojikti aihak nahaki laman singba ngamdre hayeng matam amada nangna awawa taraba matam aduda aibu kaurau matam aduda nangi laman singe wahai asi hairamlaga uchi adu chatkhre lukhrabi machana mathang mathang asum lakpada lobuk amada angang singna sanamba ama pharaga makhongda thori punsilaga koichat chathanduna sanarami matau adu ubada lukhrabi macha nungaitraduna sel mayek ama piraga angang sing adudagi sanamba adubu lowre aduga khara chatlaga sanamba aduda asumna hairami sanamba nangli hawra mafam asida wahai asi hairaduna sanamba adu lukhrabi macha aduna thadokpirammi matam aduda sanambana asumna hairaklammi marup nangna ngasi aigi thawai ase kanbire aduna hayeng nangna awaba taraba matamda aibu ningsinglau aina nating pangduna nangi laman singba ngambu oige wahai asi hairamlaga sanamba adu chatkhre lukhrabi macha adusu mafam adudagi khongsankhre lukhrabi macha aduna asum lakpada ising khong amada angang mayamna lairen ama pharaga makhyatta thorina punsilaga chingduna sanabadu hek thengnarure angang singna lairel adubu irai laina thado u haiba yadrabada sel mayek ama piraduna lairel adubu thado halami lukhrabi macha aduna asum khara chatlaga lairel adubu thadokpirammi matam aduda lukhrabi macha aduna lairen yenglaga asumna hairaklammi marup lairel lehoro mafam asida matam aduda lairen asumna khunglaklammi marup ai nangbu thadokduna chatpa ngamloi nangna ngasi aigi thawai kanbibanina nangi laman singe aikhoi ani aigi ipagi manakta chatsi ipabu hana wasak halaga mangondagi tampha khudok yayoiba thoku haibata thokpa ngamba yayoiba khudok ama lawrasi magidi tampha khudok ahum leibani chatsi aina iyasida nangbu umduna puge imai asi chiktuna wasak libasini aibu thajau ai nangbu charoi asumna lukhrabi macha adu laire ningthogi manak yaukhre machana mi ama purakpa ubada lairen aduna harawraduna macha yenglaga asumna hairaklammi icha pokchabagi mahai yale ai mi chawa tare lairen machana asumna khumlaklammi ipa ibungo mi asi achamba mi natte ngasi ai siragadobada aigi marup asina kanbirakpani wafam asi tarabada lairen ningthongna hairaklammi law law ibungo nangna ichage mathwai kanbirak I tabada yamna nungaire nangna niningba pot ama hekta niyu wahai asi hairakpada lukhrabi machana hana wasakpiu haibadagi lairen ningthau mayana mamai chiktuna mana niba aduta pigani haiduna wasakle madugi matungda lukhrabi machana tampha khudop yayoiba nibadagi lairena tampha khudop yayoiba ama pibire tampha khudop yayoiba
ꯍꯪꯂꯕ ꯃꯇꯨꯡꯗ ꯂꯥꯏꯔꯦꯟꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯕꯨ ꯃꯌꯥꯗ ꯎꯝꯂꯒ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯊꯤꯟꯕꯤꯔꯛꯂꯦ꯫ ꯀꯥꯏꯅꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯔꯨꯞ ꯂꯩꯍꯧꯔꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯍꯌꯦꯡ ꯅꯪꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯀꯧꯔꯛꯎ, ꯑꯩꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯜ ꯑꯗꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯁꯨ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯃ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨ ꯍꯨꯟꯗꯨꯅ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯗꯨ ꯄꯨꯔꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯑꯁꯨꯝꯅ ꯋꯥ ꯍꯪꯂꯛꯂꯝꯃꯤ, ꯏꯕꯨꯡꯉꯣ, ꯑꯁꯨꯛ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯀꯗꯥꯏꯗꯒꯤ ꯐꯪꯂꯛꯂꯤꯕꯅꯣ? ꯃꯃꯥꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯃꯆꯥꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯃꯥ ꯃꯆꯥ ꯂꯩꯅꯅꯕ ꯌꯨꯝ ꯁꯪꯒꯣꯏꯅꯆꯤꯡꯕ ꯊꯣꯛꯍꯟꯗꯨꯅ ꯑꯉꯛꯄꯒꯤ ꯃꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯕꯣꯏꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯣꯡꯃ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥ, ꯉꯁꯤꯗꯤ ꯑꯩ ꯋꯥꯐꯝ ꯑꯃꯇꯪ ꯍꯧꯗꯣꯛꯆꯒꯦ꯫ ꯏꯃꯥꯅ ꯀꯣꯅꯨꯡꯗ ꯆꯠꯄꯤꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯏꯃꯥꯒꯤ ꯏꯃꯧ ꯑꯣꯏꯅꯕ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯨꯁꯣ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯃꯃꯥꯅ ꯌꯥꯔꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯅꯅꯥꯏꯅ ꯋꯥꯐꯝ ꯑꯃꯇꯪ ꯍꯧꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯇꯪ ꯑꯩꯒꯤ ꯏꯆꯥꯒꯤ ꯏꯃꯧ ꯑꯣꯏꯖꯒꯦ꯫ ꯃꯁꯤꯗ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ, ꯏꯆꯥꯅꯨꯄꯤꯁꯤ ꯅꯃꯧ ꯑꯣꯏꯅꯕ ꯅꯆꯥꯅꯨꯄꯥꯗ ꯄꯤꯔꯒꯦ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯒꯤ ꯁꯅꯊꯣꯡꯗꯒꯤꯅ ꯅꯪꯒꯤ ꯅꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯂꯝꯕꯤ ꯆꯥꯎꯅ ꯊꯣꯜꯂꯨ꯫ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯍꯩ ꯂꯩꯅ ꯏꯁꯪ ꯁꯪꯅ ꯍꯧꯍꯜꯂꯨ꯫ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯃꯗꯤ ꯅꯪꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯊꯔꯣ ꯊꯝꯕꯥꯜ ꯁꯥꯠꯄ ꯄꯨꯈ꯭ꯔꯤ ꯃꯔꯤ ꯃꯔꯤ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯤꯕꯨ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯤꯡꯊꯧꯗ ꯂꯛꯅꯕꯒꯤꯗꯃꯛꯇ ꯅꯃꯥ ꯅꯆꯥ ꯑꯅꯤꯃꯛꯄꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯏ꯫ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯃꯆꯥꯗ ꯇꯝꯂꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯒꯤ ꯃꯇꯦꯡꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯄꯥꯡꯊꯣꯛꯂꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯁꯨ ꯑꯋꯣꯡ ꯑꯋꯨꯟ ꯃꯇꯤꯛ ꯆꯥꯅ ꯇꯝꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯂꯧꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯍꯥꯟꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯒ ꯅꯨꯡꯁꯤꯅꯕꯣꯏꯔꯦ꯫ ꯅꯣꯡꯃ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯒ ꯎꯅꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯤ ꯌꯧꯗꯕ ꯌꯥꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯣ ꯅꯥꯔꯣꯟꯗ ꯍꯨꯗꯨꯅ ꯄꯣꯔꯛꯂꯣ, ꯑꯗꯨꯒ ꯀꯅꯥꯅꯁꯨ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯅꯤ ꯂꯣꯠꯇꯨꯅ ꯂꯩꯔꯨꯔꯁꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯒꯦ꯫ ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯥꯒꯤ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯗꯣ ꯑꯩ ꯍꯨꯗꯨꯅ ꯄꯨꯊꯣꯔꯛꯂꯒꯦ꯫ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯕꯤꯔꯝꯂꯣ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ
ꯇꯝꯐꯥ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯄꯨꯊꯣꯔꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯕ ꯑꯣꯏꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯤꯡꯊꯧꯗ ꯇꯥꯛꯂꯨꯔꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯖꯔꯕꯁꯨ ꯅꯪꯉꯣꯟꯗ ꯂꯨꯍꯣꯡꯗꯨꯅ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ, ꯅꯪꯒꯤ ꯅꯔꯜ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯊꯣꯛꯄ ꯊꯤꯔꯣ꯫ ꯊꯤꯕ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯊꯣꯛꯄ ꯆꯩꯔꯥꯛ ꯄꯤꯁꯤ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯒ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗු ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯐꯝꯂꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯈꯜꯂꯛꯄꯗ ꯃꯥꯒꯤ ꯃꯇꯝ ꯑꯃꯒꯤ ꯃꯔꯨꯞꯁꯤꯡ ꯎꯆꯤ, ꯁꯅꯝꯕ, ꯂꯥꯏꯔꯦꯜ ꯑꯍꯨꯝ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯅ ꯀꯧꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗ ꯇꯝꯂꯔꯦ꯫ ꯎꯆꯤꯅ ꯊꯤꯕ ꯌꯥꯕ ꯃꯈꯩ ꯊꯤꯗꯨꯅꯁꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯐꯪꯗ꯭ꯔꯕꯗ ꯎꯆꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯔꯨꯞ, ꯑꯩꯅ ꯀꯪꯐꯥꯜꯒꯤ ꯁꯔꯨꯛꯇ ꯊꯤꯕ ꯌꯥꯕ ꯃꯈꯩ ꯊꯤꯔꯦ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯌꯨꯝ ꯃꯌꯥꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯁꯤꯗꯃꯛ ꯃꯉꯥꯏꯔꯦ ꯊꯤꯗ꯭ꯔꯤꯕ"꯫ ꯋꯥꯁꯤ ꯇꯥꯕꯗ ꯁꯅꯝꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯊꯤꯔꯨꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯁꯅꯝꯕꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯒ ꯑꯅꯤ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯨꯔꯦ꯫ ꯁꯅꯝꯕꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗු ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯕꯗ ꯎꯆꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯅ ꯅꯣꯛꯂꯗꯨꯅ, "ꯌꯨꯝ ꯑꯃ ꯂꯩꯕ ꯀꯥꯏꯁꯦ ꯎꯆꯤꯒꯁꯨ ꯂꯩꯔꯦꯅꯦꯁꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯎꯆꯤꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯇꯝꯐꯥ ꯈꯨꯗꯣꯞꯇꯨ ꯃꯌꯥꯅ ꯇꯞꯅ ꯇꯞꯅ ꯆꯤꯛꯇꯨꯅ ꯁꯠꯇꯣꯛꯂꯒ ꯏꯁꯤꯡ ꯃꯊꯛꯇ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯔꯒ ꯐꯥꯎꯒꯠꯂꯛꯂꯦ꯫ ꯃꯥꯡꯈ꯭ꯔꯕꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯟꯇ꯭ꯔꯤ ꯃꯆꯥꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯇꯝꯂꯕꯗ ꯅꯤꯡꯊꯧꯅ ꯐꯥꯗꯨꯅ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯃꯥꯒꯤ ꯃꯔꯨꯞ ꯂꯥꯏꯔꯦꯜꯗ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯥꯗꯨꯅ ꯄꯨꯈꯠꯂꯛꯅꯕ ꯍꯥꯏꯔꯕꯗ ꯂꯥꯏꯔꯦꯟꯅ ꯃꯤꯇ꯭ꯔꯪꯅ ꯁꯥꯕ ꯌꯨꯝ ꯑꯗꯨ ꯄꯨꯂꯞ ꯊꯨꯗꯦꯛꯂꯒ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯑꯅꯤ ꯑꯗꯨ ꯐꯥꯗꯨꯅ ꯄꯨꯈꯠꯂꯛꯂꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗ ꯄꯤꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯒ ꯅꯤꯡꯊꯧꯗ ꯁꯤꯟꯅꯔꯕꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯂꯝꯆꯠ ꯐꯖꯗꯕꯤ ꯅꯨꯄꯤ ꯑꯁꯤ ꯅꯪꯒꯤ ꯊꯧꯒꯜ ꯇꯧꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯈꯥꯏꯅꯔꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯟꯇ꯭ꯔꯤ ꯃꯆꯥꯗ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯇꯣꯟ ꯇꯣꯟꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯊꯧꯒꯜꯂꯣꯟ ꯐꯖꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯑꯑꯣꯟ ꯑꯑꯣꯟ ꯃꯇꯤꯛ ꯆꯥꯅ ꯆꯥꯝꯃ ꯆꯥꯝꯃꯅ ꯈꯨꯖꯤꯡ ꯑꯣꯏꯅ ꯇꯝꯗꯨꯅ ꯂꯨꯍꯣꯡꯗꯨꯅ ꯄꯤꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯑꯗꯨꯒ ꯂꯨꯍꯣꯡꯗꯨꯅ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤ ꯐꯪꯖꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯒꯨꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯃꯌꯥꯝꯗ ꯄꯤꯅꯤꯡꯂꯤꯕ ꯄꯥꯔꯥ ꯑꯗꯨꯗꯤ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯒꯤ ꯑꯐꯕ ꯇꯧꯕ ꯍꯥꯏꯕꯁꯤꯒ ꯃꯥꯟꯅꯕ ꯑꯐꯕ ꯊꯕꯛ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯕꯅꯤ꯫ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯈꯤꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯁꯤꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯅꯦꯝꯕ, ꯌꯦꯡꯒꯣꯟ ꯅꯤꯡꯊꯤꯅ ꯁꯥꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯕ, ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯑꯈꯟꯅꯕ ꯌꯦꯟꯅꯤ ꯀꯔꯥꯡꯅꯥꯊ, ꯗ ꯀꯤꯡ ꯑꯣꯐ ꯆꯤꯀꯟꯁ꯫ ꯍꯥꯏꯔꯤꯕ ꯌꯦꯅꯥꯎ ꯑꯁꯤꯕꯨ ꯑꯗꯣꯝꯅ ꯂꯣꯏꯕꯤꯔꯒ ꯑꯗꯣꯝ ꯁꯦꯟꯗꯣꯡ ꯂꯩꯕ ꯏꯟꯇꯔꯄ꯭ꯔꯤꯅꯔ ꯑꯃ ꯑꯣꯏꯅꯤꯡꯂꯕꯗꯤ ꯍꯧꯖꯤꯛꯃꯛ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ: 9856 966 328꯫